Sambit Patra Imphal Thadokre Chief Minister Biren Minister MLA singi Phirep Hayeng Khanglaba Yai Pawasi Paujel Pause dagi Lokhatjavane Manipur da hojik thokliba Kanglup ki irang asi matam khara lepluraba matungda September amadagi kuki narco terroristing na drone bomb yauna kapsilaktuna miyoy ama hatkhiba kaya amana sogapan nanglakpagi wathok ase National media singda achauba issue ama oirakpadagi Bharatiya Janata Party BJP gi national spokesperson ama suoiriba North East State ki coordinator MP Dr. Sambit Patra numit nini gi khongsata Manipur da laklamba adu ngarang satkhre MP oiriba coordinator Dr. Sambit Patra na Imphal thadokraba matungda Manipur da Chief Minister N Biren Lusingba laingak asida yauriba Cabinet Minister sing support tawriba tongan ba political party gi MLA singi Phibam hen lusilagle tha asigi ahum da Sambit Patra na Imphal da laktuna Chief Minister N Biren BJP Manipur State ki President Adhikari Mayum Sarda Manipur Legislative Assembly ki Speaker Thoksom Saitavrata yauna Cabinet Minister khara unaduna wari sanaramkhe Mahakna Manipur da laklamba du aronba khongsat oina press media ki miyoi phauba khangan khide Mahakna satkraba matungda laklami haiba khanglakhibanai Sambit Patra na Delhi gi damak Imphal thadokraba matungda Chief Minister N Biren na BJP laingakta sawaliba MLA singi oiba mifam ama ngarang nungthil pung amarom taba matamda pangthokre Ngarang Chief Minister N Biren na share lawduna pangthokiba mifam aduda ruling MLA oina punna 55 laibagi manungda Kuki yaudana nifu mangana sawaliba nei makhoi ki marakta minister khara yauraga NPP amade NPF ki yauraga punna MLA kun khaktana mifam aduda saruk yakhi haire ngarang gi mifam aduda ruling da ladiba MLA sing thokleba irang asiga mari leinana resignation tawnaba hawdoknarabaso MLA sing sudabana Phirep adu lawba ngamkhide haire adumakpu ngarang saruk yahawdaba MLA sing amuga na iba cherol thaduna hayeng September 3 Chief Minister gi office ta mifam famduna makata na laingak asi paimi nakhigadra natraga Chief Minister yauna MLA sing resign tawgadra haibagi Phirep lawrakpa yai haina press na phangba awang ba thaki source ama na haire Kuki militant sing na moirangi yumlakta kapsilakpa rocket bomb pokhai badagi ahal lama sire miyoi manga soklei pawasi kangleipaki maira pause dagi lawkhatsabanai ngasi nungthil pung 3 rom tarakpa matamda Kuki militant sing na rocket man ba pipe bomb ani kapsilakpa dagi Moirang laikai da leiba imung amagi sumang da taduna pokhai khre aduga topa bom amana moirangi sendra changpham moirang mairenbam laikai da leiba hanam Manipur gi Chief Minister oiramba leikhidrba moirang koirengi yumda bom ama pokhai khre maduda bom achena panbadagi yumgi mangolda hayeng pangthokadoriba mangani laihul asti thoram gi damak arangfam gi thabak tawduna leiba ahalama bom achena panduna mafam adumakta da laikana bangamdana leikhidre haire Laikhidraba arangfam gi thabak tawba hal adugi maming RK Ravei Kawe sahi humbudra rom sure moirang ahan them laikai dagi ne pawasina hai bom taduna pokhai khiba mairenbam Japan gi imung manung gi miyoy ama laikhidabagi hayeng mangani laihulgi thauram pangthoknabagi sem sabagi thabak tawringai da bom adu khangaudana taraktuna pokhai khibani haire bom pokhai ba duda miyoy manga sokhe soklaba miyoy sing adude moirang sendra rotagi salamna naw sahi nifu Galena Mairenbam sahi taraga humdoi Rajib Elias Bobo sahi yangkai ganipan Moirang Oksubung laikai dagi ne Konjengbam Jugindro sahi yangkai ganithoy amade Ngangom Ibobe sahi hompuga mga ne Hairiba miyoy sing asi bom machena panduna sokpani haire bom pokhai bagi thokdok asi tabadagi khudakta thokdok thokhumda police ki kangbu laktuna yengsin khibaga loinana Moirang Kendra gi MLA thongam Santi na laktuna yengsin khre Oirakliba phibam aduna maram oiraga maikai adomgi miya makhatana kuki militant singna makhatana rocket amade drone season aduna bom pokhai hanbagi thabak chatharakadra haibagi mipai ba pokna re security gi maikai de gesu akan ba section thorang lokhat pa hore haire kuki militant singna bom kapsilakhi ba du gai kan kanadana kwakta maning tera khongsang begi school manakta su GR gi kangbu na sunong mai round kaya kapthorok padagi miyamna ka hena mipai ba pokna khi haire